मखा चथरकपद रशियादगी थाव लई हाइदुना यूएस प्रेसिडेंट ट्रम्पना इंडियागी मथक्ता चादा कुनगा मंगागी टरिफ थमजिनख्रे हाइदि रशियादगी लेप्तना थाव लईबा अमदि रशियागी डिफेंस की ओइबा अफब मरी थंबगीदमक इंडियागी इंपोर्ट सिंगदा यूएस की प्रेसिडेंट डोनाल्ड ट्रम्पना चादा कुनगा मंगागी टरिफ थमले हाइना ngasi लाउथोखरे टरिफ असे मथंग थागी अमदगी चटनब हौरगनी हाइदि प्रेसिडेंट ट्रम्पना फोंदोखिबदा मथंग थादगी हौना इंडियागी इंपोर्ट सिंगदा चादा कुनगा मंगागी टरिफ लौबा हौरगनी मसिदा नतना रशियादगी थाव लईबा अमदि रशियागा डिफेंस की ओइबा मरी थंबगीदमक अहेनबा पेनाल्टी खरसु इंडिया की मथक्ता थमलगनी हाइखि अदुबु पेनाल्टी सिंग अदुदी करिनो हाइबा मयेक संगना फोंदोखिदे ट्रम्पना मखा तारदुना यूक्रेन दा थोकलिबा लानासे लोशिननबा थबक पाइखटसि याद्रिबा रशियाबु सवत्तुना इंडियाना थाव लैरिबा अमसुंग एनर्जी की ओइबा मतेंग पीरिबा असि कंडेम तौनिंगाइनी मसिदा नतना इंडियाना रशियादगी मिलिटरी की ओइबा इक्विपमेंट कया लैरि थौंग असि यूएस अमदी इंडियाना मिलिटरी इक्विपमेंट की मतांगदा यानखिबा अदुगी मयोक्तनि हाइखि डोनाल्ड ट्रम्प टरिफ थमजिलगनी हाइना फोंदोरखरबा मतुंगदा इंडिया की ऑफिशियल सिंगदा पाउमी सिंगना टरिफ की मतांगदा हंगबदा हौजिक फाउबगी ओइनदी पाकुम पिरखिबा लैत्रि ट्रम्पना मखाताना फोंदोखिबदा ललोन इटिक की मतांगदा चयेतनबा लैरबसु इंडिया असि यूएस की मरुपनी अदुबु इंडियादा यूएस की पोलमसिंग थमलिबा टरिफ सिंग असि असुकी मटिक वांगी मलेम पुंबना यूक्रेन की लान असि लोशिननबा थौरांग तौरिंगैदा इंडिया अमसुंग चाइनाना रशियादगी थाव अमदी मिलिटरी इक्विपमेंट लैदुना रशिया की सिमिटलोंदा सौगतलिबा असिना लान असि लोशिननबा होनबदा अयेतपा ओइरि मसिना मरम ओइरगा इंडिया की इंपोर्ट सिंगदा सादा कुनगा मंगागी टरिफ थमलगनी हाइखि पनबा याबदी चही असगी एप्रिल अनिदा प्रेसिडेंट ट्रम्प की रेसिप्रोकल टरिफ ओइना इंडिया की पोलम सिंगदा सादा कुनगा तरुक की टरिफ थमखिबा लैख्रबनी मखा सतरकपद नुंथिल पाउसे के चिपोंग अमा ओइरिबा पंदम पाउसे की एडिटर लखोचरगा थमजगे कुकी कनानो खंगनरकपदगिनी हाइबा वफम थमजगे मणिपुर कुंदारिबा टोंगान टोंगानबा येलो पुरुप सिंग कयाना कुकी सिंगना अरानबा थौंग चतरकपा पुनमक इंडिया लेंगाक अमदी मणिपुर लेंगाकना थिंगदबनी हाइबगी टोंगान टोंगानबा मखल मखा कयागी खोंजंग चंगसिनबा लेप्तना चथरगली ओइरगलीबा फिबम असि हौकिबा कुमजा 2023 की मे 3 दगी मितै सिंगदा कुकी सिंगना चतरकपा टेरोरिस्ट की थौंग सिंगदगी कुकी सिंग असि करम मखल की मियोइबा खुनाय मियोइबा पुरुपनो हाइबदु मयेक सेंगना खंगबा नोंमा नोंमागी स्टेट असिगी येलोमी सिंगना खंगबा हेलकपदगी ओइगनी हाइना खली मखोइना मितै सिंगदा आतमनना लंदा जिंगैगी मतमदगी मतम कयागी ममांगतगी निंगथीना सेम सारबा थौरांग कयागी मखादा चथरकबा ललोंगनि हाइबसि ngasi Manipur gi chingamadi tamda khundaduna leiba yellow purup singna mayek sengna khanglaba maramna kuki singa sigi launam langdagi nanthoknabagi damak ngasi gi Manipur lengak amadi India lengak ta kuki singna India gi logi mayokta natana malengi logi wangmada aranba thongsa tharikliba si athuba matamda thinglaga makhoina state asigi yellow mi singi lamda tauning ba thabak kaya kanglon lana tauriba sing asi yadi haiba khangananaba mathau taba logi oiba thabak laukhalaga aranba tauriba sing lepananaba state asigi yellow mi sing taksin bagi खोंथांग संसिललिबा सिबु ngasi स्टेट अमदी सेंटर लेंगांग खनरगा अचुंबो वोयल चथबा चुंगनी खली नकलमरोमदा मणिपुर की येलो पुरुप सिंगी लमदा कुकी मिलिटेंट सिंगी डिजिग्नेटेड कैंप साबा यारोई अमदी जर्मन टाइगर रोड थंजिलगा लंबी सेमलिबा से ngasi स्टेट अमदी सेंटर लेंगांग खुदकता थिंगदबनी हाइबगी खोंजंग संसिनबगी सरुक अमा ओइना मणिपुर की सिंगी लमदा खुंदारिबा येलो पुरुप सिंगी खुलदा कुकी सिंग चंगथोक संसिन तोबो यादबगी खोंजंग संसिनबसु नुमितरानी हेलखरबनी असिगुंबा मखल मखा कयागी खोंजंग स्टेट असigi येलोमी सिंगना चंगसिलगलिबा असigi अचौबा मरमदी मणिपुर निंगसिंग बथोक्त्रबा मतमदगी खुंदादुना लेरकलबा येलो पुरुप सिंगी लमदा नोमैडिक ट्राइब सिंग ओइरिबा कुकी सिंगना ngarang nahantar laklaga lamgi mapu saraga makhoina tauning bathawak thawong kayamuk tawri loinana lammunana ba khonarakpagi thong chatarakpadagi ngasigi manipur gi yelo purup singa lamdam asi kanana ba khonarakta ba yadabagi tanpham yorakpadagi oigani khali amromda state asigi tampaki lamamadi chingi lamda khundariba yelomi singi khulga naknaba mafamda kuki militant singi designated camp saba sungya yaroi haibagi khongjangsu nongmagi kana changsin ba helakpagi maongda lakpagi maramdi makhoi asi achumba nataba aranba togonba lobu makhutta pairaga sizinabagi thawong tawbaga loinana terrorist oiba maramnani haibada langadaba mande loinana kuki singna yellow purup singda haukiba chengkhang kayada singna duna terrorist ki thawong chachakiba kayamuk laikhrabani punama asi ngasigi state asigi purup kanglup kayana khangna khraba maramna makhoi asi hiram kudimakta afaba haibasi chugoi oidabadagi ni haiba yai amabu oiro kuki sing asi manipur gi lebak lehauga chanadaba tonganba thawai panba makhalama oire haibasi madi ngasigi manipur gi yellow purup singna khanbagi chang nongmagi helakpagum tawri maramaduna kuki singna manipur thugairaga makhoigi oiba tonganba lengak ama semnaba honariba sida ngasigi india lengakna khudakta thinglaga manipur da mausa gi phibamda hanjilaknaba sinbaga loinana german road amadi tiger road semba yahandraba matamdata hauzik changsiliba tonganba makhalgi khongjang sing handokidaba malheri makhatana jp nadana up
UPA gi matamga modi lenga ka changdam nakhre center gi thawng ikai khangdabani haiba Gaurav Gogoi gi wafam thamjige Rajya Sabha da MP oiriba Union Health Minister JP Nadana ngasi Parliament ta Congress na luchingba matamgi UPA gi lenga ka hauzik leiriba PM Modi na luchingba lenga asiga changdam naduna Modi lenga ki maipak pasingi matangda wangang khre Operation Sindur gi matangda khana nainabada Nadana Armed Force amadi security personnel singbu thagat kibaga loinana terror attack ta India na khonglai thuna amadi maipak na pakhum piba ngamliba asi PM Modi gi leadership ki quality na ni haiki mahana makha taraduna kumja 2004 dagi 2014 phawda UPA lengak leidingai da terror attack sing thorakpa matamda matamadugi UPA lengak na matik chaba pakhum pi kide hairiba matamasida satharkiba terror attack sing da micham miyam ka hena sikhi khudam oina kumja 2005 ki Delhi bombing kumja 2006 ki Mumbai train blast 2008 ki Jaipur amade Ahmedabad attack amasung 26/11 Mumbai attack na singba tamthidaba terror attack kaya thoki UPA lenga ki matamasida Pakistan da yumpham oiba terror outfit kaya na India da attack tarokrabasu matamadugi UPA lenga na Pakistan ga makata na lalon iting na singba thabak thorom sing tauna bahonaki Pakistan lomdagi nomai maru paishilakpada UPA lenga na terrorist sing da biarni pijaki bani haiki Rajya Sabha da External Affairs Minister S Jaisankar na sahi asigi April kungani thoida Pahalgam terror attack thokraba matung numit asidagi chahi asigi June taraga taruk phawbagi manungda PM Modi amadi US President Donald Trump gi marakta phone tawduna wari sanakiba leite Central lengana hanjin India amasung Pakistan gi lan loishinbada third party amatagi khut yawkiba leite haina phongdoktuna lakhibani leba anigi DGMO singi marakta sanakiba wari na lan loishilan khibani haiki Congress MP Gaurav Gogoi na BJP da target tawduna Operation Sindur gi matamda leba asigi maipakpa amadi maithiba tawdok kaya thokhi haibasi punamakna khangnare adubu center da leiriba BJP lengak ase maipakpa adu khaktamak puthoktuna mingchat tanana bohona ribasi karigino maipakpa sing adu tamak puthoklaga makhoina tawkhibani hairaga maithiba sing adubuna atopa political party natraga kanagumba kharada tashinana bohonari Pahalgam attack adu terrorist sing khakta natana Pakistan gi army su yawi haibagi khudam phangkhrabani adubu ngasi President Trump na Pakistan gi army ga phongna unaduna wari sanabada India na wa machet amatta ngangba ngamde masida center lengak na Pahalgam attack ase center gi asoiba laiki haidokningdrabadi leibak thibani haiki Sibasena UBT gi luchingba Uddhav Thackeray na Operation Mahadev da Pahalgam attack ta chenaba terrorist ama hatle haina Operation Sindur gi khanai nainaba hawba numita phongdokliba si kanana thajagadoribano Parliament ta opposition na achoba wahang kayana thomlaklagani kibadagi center na Operation Mahadev gumba case samjin sajinduna miyambu lana lamjingnaba honabani Operation Sindur asi center lengak na politics ta pusinduna miyamgi miyangpham onthokle haiki Congress MP Imran Masud na PM Modi bu yaningdaba phongdok laduna Operation Sindur gi matangda opposition na thamkiba wang amata center gi maikaidagi marik chumna pakhum pirakide opposition na pambadi PM Modi na President Trump ase machin thiba wangangi India amasung Pakistan gi lan Trump na lepan khiba natti haina dokpa aduni adubu PM Modi gi warolda Trump haiba ming ase amuk phawba pankhidaba ase leibak thibani haiki Makhan tarakpada nungtil pausi ki chipong ama oiriba pauning kholdagi lakot charaga thamjage thogliba wato khudingi waraisin laigani Manipur da thogliba wato khudingmaki waraisin ama soidana laigani Manipur khaki wa natna malemgi mafam kaya da thokba thodok wato khudingmaki waraisin soidana laigani adubu Manipur da hojik thogliba KUKI jo militant singna taliba separate administration asigi waraisin di purakpa ngamdana lairi masina hingchagi thabak kaya chathaduna miyoi kya hatpa yongkai kya mai thadok pibana chingba yauna laifam laitaduna relief camp kaya da lainari KUKI jo militant singna atamnana mitai purupta landaraktuna KUKI singna namna taba mafam singdagi mitai sing tanthorakli KUKI jo militant singna mitai da atamnana bom yauna nongmai kaya kapsilakpadagi mitai gi mekaidagi madubu ngakthoknaba khulngakpa thorakki haurakliba lana se mamang chahi 2023 gi me ahumdagi Churasanpur dagi hauраklaga Manipur gi mafam punamakta sandorakkibani matam maduda BJP lengaki N Biren luchingba lengakna karisu tawba ngamkide center BJP lengaki chief minister oiriba N Biren bu Delhi da kauraga Mark CM famdagi resign tawlaga February 12 dagi Manipur da animated suspension da PR chalaiba hauraki matamadu da miyamna PR lengak leirabadi thokliba lana sigi warisin ama purakpa yai khanarami adubu madugi ona tainaba romda hamu da hauzik phawba leiri PR thamlakpa tha taruki manungda lengak ama semgadaba adusu semma ngamdabadagi tha taruk amaga amuk sangdokadauri miyamgi miyuna semba yaba lengak BJP da MLA masing suna leiri adubu center na popular government ama Manipur da irang nemthadri phawba semaloi
ꯑꯣꯏꯗꯧꯔꯤ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯖꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯁꯦꯟꯇꯔꯅꯁꯨ ꯈꯪꯂꯤꯕꯅꯤ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯕꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯌꯥꯔꯣꯏꯗꯕ ꯗꯕꯤ ꯑꯃ ꯇꯥꯟꯗꯨꯅ ꯃꯆꯣꯏ ꯇꯥꯔꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯍꯣꯠꯅꯕ ꯏꯎ ꯎꯗꯦ ꯋꯥꯊꯣꯛ ꯑꯃ ꯂꯩꯔꯕꯗꯤ ꯁꯣꯂꯨꯁꯟ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ ꯁꯣꯂꯨꯁꯟ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯁꯤ